News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitarani na khurumjari hojing asigi samlappa mariba Pao sing lobirasi COVID pandemic na maramoiduna Assam da metric amasung higher secondary parikya mahusagi matamdagi yeithokpa takhre metric parikya na lagliba megi tang 13 dagi hauragani aduga higher secondary final na megi tang 12 dagi hauragani metric parikya gi result na July tang 8 ki mamangda aduga higher secondary result na July tang 19 gi mamangda laukthokani haina ngasi Assam gi education minister Himanta Biswa Sarma na laukthokre Handakta laukthokhiba APSC parikya gi result ka mari leinana yamnamak nungsiba pangal thongna hapa pau ama oina Saran Nursery kauba metric 3rd divisioner amana ACS ta mai paklakhi Boroland gi manung hanjina leiba khun amadagi provincialize oidriba Boro medium gi school amadagi metric ta nursery na chadani phu phangduna pass tawkhi chahi aduda school asigi oina mahakna highest marks so phangba oikhi Kokrajhar gi science college ta mahakna higher secondary da science tamthaki adubo parikya da fail oibadagi amuk arts ta onthaduna higher secondary tamkhi amasong second division da pass tawrakhi Asumna BA Economics ta muk backlog padagi hanjin thaba taki English ta su yamnamak sonba saranna Guwahati University da MA tambada su backlog tuna loisin bangam khide mamai thangda Pondicherry dagi MA loisin ki Asumna mahakna Pondicherry da leiringai marup ama thengnabadagi marubasina UPSC try tongnabagi pukning wakhal thona haplaktuna mahak UPSC gi hotnaba hauki coaching tawki UPSC da so mai palak trabagi matung English ngani tara mari dagi APSC da try tawrakhi anirak mai thirba matung handak ahumlak subada mahak mai palak pani haina nursery na ngasi pawmising da phongdorakhi ngasi di Saran Nursery ACS oire corruption free oiba transparent oina lokhiba handaki parikya sida mai palak pa si laibak phavani haina so mahakna phongdorakhi Panba yai, mahakna tamlakhiba school asi haujiksu adumak provincialize oidri. Mahaki khunlasi su yamnamak sothariba area ne, haujiksu lairik haibagi chang yamnamak namely hairi. Ngasi Kasar Singerbon High School Alumni Association gi mifam ama school asida association asigi president Usam Chawna mifam apoiduna pangthokre. Mifam asida lokhiba warep singi manungda haukiba chahida pangthokiba school asigi Diamond Jubilee celebration aduga mari leinana report card puthoktuna lagliba February thagi ahuba chayol gi manungda miyamda lanthokpa Singerbon High School ase higher secondary thakta upgrade tongnaba lengakta taksinba amadi Assam da leiriba Manipuri medium school singi ozaloba matamda Assam gi Manipuri sing OBC ngakta oiba maramna roster system chanadanaba lengakta taksinba haibina chingba warep sing lokhi Y Manina chairman amasung P Rajbihari na editor oiduna mioi 19 na saba editorial board amasu ngasigi mifamna semkhre Y Nadia Chan, K Birendra, L Mangi, KH Biswanath, P Raj Bihari, A Rupachandra Nachingba, Miyoi Singna, Mifamasiga Mari Lenana, Magi Oiba, Wakhalon Singh, Pungdoki Hainaso, Alumni Association Gi, Secretary Oriba, Kaisam Champalal na Thadorok Pachirol Amana, Kanghalakli. Lakipur Ahal Marup, Naharol Korirol Silop, Manipuri Sahitya Parisad, Lakipur Amasung, Naha Marup Kasana Chingba, Lupsingna, Puna Sinduna, Manipuri Sahitya Parisad, Assamgi, Sabapati Oramba, Kaviratna, Sogaizam Prozesorgi, Marfutaruk Suba Mapok Kumon Thoram, Ngasi, Korirol Sanglen, Lakipurda, Pangthokre. Kabi asigi saktam da leishu amasung Merak Katuna, Ikai Kumnaba Utki. Tungda Korirol gi ex-president Ingudam Satish Chandrana mifamapu oiduna pangthokiba naina mifamda Silupsigi VP Thokchom Biswanathna Kabigi punsi amasung khuigi maramda wangangki Parisad Baskandi Masagi president Khaidem Gaurahari Korirol gi ex-president Ingudam Binod nasu kabi asina iramba lairik singbu singthaduna wangangki Ngasigi mifamasina handakta laikhidraba lamdam asigi saknairaba Ngariambam Gaurachandra Ngangom Rajendra amasung Phanjobam Sajobu ningsingladuna awaba phongdoki amasung makhoigi thawaina lairamlenda ingna chikna leirunaba thongnijaki hairi Ngasi Assam gi mafam kayada COVID vaccine gi dry run chathakibaga loinana tasengna vaccination hek howdriba fawba dry run asi chathagani hairi State asigi miyamda vaccine kappa howdringai mamangda kadaida soikigadage haibdu kupna yengsingani hainasu health department na haikre
Panba yai ngasi GMC Hospital, Sonapur Civil Hospital amasung Khanapara State Dispensary da dry run chathaki. Ningsing bayai Andhra Pradesh, Gujarat amasung Punjab kaloinana Assam gi Nalbari amasung Sonitpur district asu COVID vaccine gi dry run haukiba December gi tang kuni pandagi haurakhrabane. Ngasi Ministry of Social Justice and Empowerment, Government of India gi Nasa Mukta Bharat campaign gi makhada Thoubal District Campaign Committee na yumthong da changduna Nasa Mukta Bharat campaign chathakre. Wangzingi Mera Group ka khusam naduna changshin kiba khongjang asida yumthong khudingmakta IEC potlam sing yanthokhiba galoina awareness su pikhi. Public and Public Vehicle Association ga su interaction program ama Wangzing Bazar ngasi pangthokhi. Chayol khudingi pangthokpa paumisinga unabagi thoramda ngasi so Health Services ki Director Dr. K. Rajen na January thada COVID vaccine soidana laklagani haibagi thajabalai masigi damak sem saba hore haiki loidana Manipur su COVID vaccine dry run ngasi dagi hokre Imphal West manga Thoubal District manga punna mafam tarada togani haiki dry run asina manager sing da confidence pigadori bani masina vaccine hek lak paga karam da yenthokani amadi kapkani haibna chingba hot kadori bani hainaso director asina makhatana paumi sing da phongdorakhi. Manipur amadi Nagaland ga tainaba Manipur gi Senapati district ki manung channa Juko tampak tangasi numit marini sujilaklaba lanmai chakpagi thogdoga sida leibaga sigi Prime Minister Narendra Modi amasung Union Minister Amit Sahana khudakta mai muthatnaba helicopter sing amadi mathau taba miyoi sing tharaktuna mai muthatnaba thorang mai pakna chathari panba yai ngarang Juko da NDRF ki miyoi humbudrana saba team ama ihan hanboina thajilaktuna mai kanbagi thabak hauki Paramilitary Force, Manipur Police, Manipur Fire Service, Indian Air Force ki helicopter sing nongthaktagi sing kapthaduna fawba maikanbagi thabak haujiksu adumak kanna chathari. Phiba masida Juko gi maurom thangba sarukta chakliba mai muthatpa ngamle hairi. Asumna khudakta Manipur miyam gi khanbiduna mateng pibirakpa sida CM N Birena Prime Minister amasung Home Minister gi mafamda tobimal khangba utkibaga loidana thagatpasu phongdokre. Panba yai laibak thiraba lanmai chakpagi thogdoga se haukiba December gi tang khumapan Nagaland rom thangba site tagi chakpa horakhibane. Meghalaya da ngasi thangja numit Turagi Holy Cross Hospital da COVID vaccine gi dry run chathakre. Mizoram State ki oina so Sahar Aizol gi mafamani haibadi ITI Urban PHC amasung Chawin PHC da punna volunteer kunmangana saruk yaduna mock drill haibadi COVID vaccine gi dry run chathakre. Term kayarak leptana thangna CPI na palamlaba Tripura da mamang chahidagi hauna ruling BJP gi manungda chingkhaina bagaloinana state party leadership hongdokna bagi dabi ngasisu santaina bangamda bagaloinana akanba irang haurakre. Anoba chahi haugalakpaga iroinana BJP gi MLA amasung party asigi rebel members singi manungda machin tongba ama oriba Susanta Chowdhury ngarang January tang amada paumi singi mamangda BJP state committee dagi resign tawkre. Numit kharani mamangda rebel MLA asina mifam ama pangthokladuna Chief Minister amasung BJP gi luchingba Biplab Kumar Depo lokthokna bagi dabi tawki. Mifam asida CM gi mathakta huladuna lengak asi mi amakhaktana run tawri asigumba thongsi lepkadabani haiki. Haukiba pung kunmari asida awangnopugi state singi manungda haujik phawbagi oina COVID-19 gi anoba positive oibagi report lakraba state singi manungda Tripura da Nipan, Manipur da Kuntra Taret, Mizoram da Ahumne, amadi Nagaland amadi Arunachal Pradesh ki oina di ngasi COVID ki positive oibagi report ta amatta positive oiba phangkhidre. Amadi Manipur da haukiba pung kunmari asida COVID number amaduna miyoi amakhak leitaba natana awangnopugi state singi manungda ngasi gi oina haujik phawbagi oina di COVID number amaduna leikhidabagi paw amatta laktre. Asumna India da ngasi gi oina haujik phawbada COVID ki anuba positive case lising 15 ga 4 gi mathakta phangkhre. Apunba confirm case masingna crore amaga lakh ahum lising 12 yaukre. Active oriba case masingna lagani dasmik mari taretne amadi apunba laikidabagi masing lagamaga lising nipumapan chamriga kuntrani thoi lankre ngasi gi oina miyoi COVID number amoiduna chamaga humbudrani pan laikidabagi paw lakli aroibada atopa paw singda
India da COVID vaccine approve taukiba tangairi vaccine gi rajniti amuk haurakle approve taukiba vaccine asibu BJP vaccine haina koroduna Samajwadi Party gi president Akhilesh Yadav na vaccine politics sanaba hokre BJP gi vaccine asida miyam thajabiganu aduga BJP lengak tasu thajaba thambiganu ai isamaksu BJP gi vaccine asi kaploi aikoina lengak pairabadi vaccine lemna kapkani haikre अदुबो बीजेपी ना अखिलेश की वंगांग से साइंटिस्ट अमसुंग डॉक्टर सिंहबु इकाइबा पीबनी वैक्सीन की मथक्ता वोट बैंक राजनीति सानरीबनी हाइना ओनखतुना मुक हाइरखरे वैक्सीन सेफ्टी की मतांगदा तोंगा संदोकलिबा से थाजबिगनो फ्रंट रनर क्रोर कुंठादा लेमना वैक्सीन कापगनी हाइनसु ngasi लेंगाकी माइकैदगी लाउथोखरे लश्करी तोइबा एलईटी चीफ जाकिउर रहमान लाकबी पाकिस्तान दा फारे मालेम की लेबा कयादगी सापू पिरकपदगी अतै लंबी लेत्रदुना पाकिस्तान ना एक्शन लौखलकपनी हाइना थाजनरी इंडिया की मोस्ट वांटेड टेररिस्ट असी 26/11 की टेररिस्ट अटैक अदुगी मास्टरमाइंड सिंगी मनुंगदा अमा ओइबने जाकिउर रहमान लागलिबा जनवरी तांग मरी लौमी लुप सिंग अमसुंग लेंगाकी मरक्ता फमिनदुना वारी सानगदौरी फिबम असिदा लेंगाकनदे जनवरी तांग मरी दगिदी लौमी सिंगी इहौ अमसुंग प्रोटेस्ट लोइशनबा ngamlagani हाइबगी थाजबा फोंदोकचरबसु लौमी सिंगी माइकैदगिदी वारी सानबा असिदा सुक्था थाजबा ngamdri करिगुंबा वारी सानबा असिना माइ पाक्तबा थोकलबदे प्रोटेस्ट हेना कंखतहनगनी हाइबगी वार्निंग सु तौरखरे मखा चथनबगी हेना कनबा लालोंग यातलदुना जनवरी तांग तरुक्ता फार्म लॉ सिंगी मायोक्ता वकत खोंजंग अमा चटकनी जनवरी तांग 15 नुपी सिंगसु खोंजंग असिदा मपुंग फाना सरुक याहनबा ड्राइव अमा चंगसिनगनी अदुगा लागलिबा जनवरी की तांग 13 हाइबदे रिपब्लिक डे निमित्तना लौमी सिंगना ट्रैक्टर रैली चटकनी हाइरी ड्यूटी दा लैरिंगै सोइनाइखिबा अदुगा सोइनाइरबसु सर्विस तौदुना लैरिबा एम्प्लॉई खुदिमक्ता डिसएबिलिटी कंपेंसेशन पीबगी वारेप ngasi सेंटर ना लाउथोखरे ड्यूटी तौरिंगैदा सोइनाइरकपगी थोकदोक कया थोकपा मरमना CRPF BSF अमसुंग CISF कुंबा सेंट्रल आर्म पुलिस फोर्स कुंबा फोर्सिंगी ओइना थोरांग असिना यामनमक कानहलगनी हाइना यूनियन मिनिस्टर जितेंद्र सिंह ना ngasi हाइखी एम्प्लॉई सिंगी कानगदबा अतोप थौरांग अमना सोइनाइरबा एम्प्लॉई अदुना चाही 10 की मिनिमम क्वालिफाइंग सर्विस मपुंग फाबा ngamdragaso एम्प्लॉई अदुना फंगलंबा लास्ट पे की चादा यांखै इनवैलिड पेंशन ओइना पीबगी रूल्स सेमदोखरे असिदसु नतना चाही 8 की सर्विस मपुंग फाना लोइशनबा ngamhodana लेखिद्रबा एम्प्लॉई अदुगी फैमिली दसु लास्ट पे की चादा यांखै फैमिली पेंशन ओइना पीबगी वारेपसु लौखी अरोइबदा ngasi tenthakpa mariba paw khara ngasi Assam gi Baksada higher secondary first division da pass tawrakhibi akhanaba satri chawnga da scooty yanthokre Assam da ngarang dagi school sing hangba hokre adubu angang sing school karakpagi masingdi yamnamak likli Amit Saha January tang kuntra da Bengal da mukchat kadori mikhal gi mangoina na handaki asina ahumlak suboina mahaki Bengal khongchat oigadori BJP National President JP Nadda su lagliba January tang 8 da Bengal da chatuna rally kya da saruk yagadori BCCI President Saurabh Ganguly ikhang khanghaudana thabak nungairaktabadagi ngasi Woodland Kolkata gi Woodland Hospital da admit tawkhre Saurabh ki hakchang hauzik khudong thiningai oidre hairi ngasi Prithvina numit ka khwaidagi naksinakhi PM Narendra Modi na IIM Sambalpur gi urep uyung tamkhre India da COVID active case chada 2.5 gi chang makhada kumthakre DCGI na su Covishield approve tawkhre numit khudingi COVID vaccine lakh ama kapangam haina Delhi na claim tawkhre India dagi UK da flight paiba January tang 3 tagi amuk hauragani Kashmir gi Gulmarg ta winter game ngasi dagi haukre Sony na lagliba February tang 2 da PS5 India da launch tawragani Australia की national anthem onthokre ahanboina Trump की veto Senate na namkhaikre US ta COVID na nabagi masing million kunyo lankre amadi Chief Defense Staff CDS na Arunachal Pradesh ki forward posting da chatuna kupna yangsinkre ngasi gi oina di Arambai News Guwahati da Manipuri Pao sandok chaba matang saloi sinjabaga loinana tabiriba singbo amkhasu hanna khurumjari